Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari ngasisu mahausango Kaothokpa Tamloba ani suba tangkak amok puduna lakjari mayam punna taminarasi ifamdagi lapthokrabi mabu aina khamba ngamlubagi thaunadi leijedi lapkro tamkro haina mabu maning tamhalage khanbani adubu Kaothokpa haiba wahaisina aibu otpati lepo yade khalloige aining daroige aingi sengdaba thamoibu masak khangbikidaba madi mitop oihallu oihange lamlanbini madi sakhangdabini Kaothokpa ngamnaroidrani nangbo kaungnaba hotnaba yadabra nupa mandida nangse chahi nipal phana nangna maphamdagi lapthoktuna laklaba natra maso nungi thamoi onkiduna nangonda wa amata phauba hairakhidravani pau phaurakhidrabani taibang lairiba sing adu kanasu mawa lauda magi thokpa hairai mamituna leichalda yenglaga leichal ai bahana dagi khalamgadaba male nangna ainanga wari sanaba pami asai faudam nang tholakera taibangna yam khangna hairakpaduda leichalna kari pokum khumlakpa haiduna ngairi mayamdu leichal taibangda mamituna phalap yengduna iriki makutu chinglaga salangba taibangbu thaiduna prap chatke adubu taibangdi chatkriba nupi anidubu yenghauduna noki solakli boy nupi gi hamnabi ikai sanabi sausanabi se ang tawreani haiduna taibangdu ikai khangda chatkriba leichal hoigi tungda inake salangba taibangna machina sonkiba wahai singdu tahaubana sauningwa pograkle masada somda taibangdi leichalgi mangda satha chindon hairakli yam pongthoidubu kaigeno mina wari sasen haraga leichalu sauningna khummi kaino nang pamisibo aingona siam yedisena kaigen aina nahan kai tumin sumlation basida nang kam hel aingona chagat ayam hinade ko handose ai chatke lakne leichaldo adubu taibagna thachinkre aduga ngasaidagi ngangnudu kari suna chumda magi thokpa hairakli nangonda khangni aini yacharise adai kanada yeluba supamde paukumlu tambuda leichaldi henna mai haurabani adubu wa makha tabaga silangbana taibangi furit colordo supai paisanduna laktana jingthoki aduga saungna hairei mi sabu sitrisi kaigino ha si school ne se nang kaubro lujada banaram chato mapan thorakanu ne thazada minute amagi manungda tawriba maongduda leichaldi ikhangbu khangi silangbagi dapnaungduda ki kadaba taibangdi natte do adubu silangbagi wahaida masu kharadi sauningdura mali silangbana paisilriba mangi furit color do satkan thoklaga silangbabu lagdana inthokli mafam se school ni 5 to from labuk lamanoti nangna 5 pa mangadi horen chudi thabai du da tawshi adum yai taibangna lagdana ilakpaduda maning handuna to shinge tawi silangba adubu tuba phaude tu hauje silangba mamituna sauna taibang deng dei taibang di nokfet tawduna leichal lomda mu ansenki nangi mayeng biraka eku thabidrabani kanano sinu pasiba nangan khangnabro khangnar din da phazilu hui yangau basadana lak tane ngona khonglase ayam taningde leichal di phuna chena tawduna wathok thokladra haina pakhalabani adubu mabukningdu phazenduna silangbada phalap yenglaga taibangdu saungna muksu yenglamduna makhoigi classroom tamna changkri matang chana break loire haibagi bell su yeirakle taibang silangbada onselaga makut ka tawduna hairami boy natai moidune she namit nanado chuigena khalakan aigi tumacha seda sharan turang he khalamaba namito hingning na kothok le khang yamling nawado hairamdona muktana chatke class 11 hairaga pakhang mapum pharabagum wangang bagadi kakkak laure mano ushitpa kana sulaite ina kera khunbagi haunabi sakti aroibidani takhaliba taibang haiba ahalna angang saba manbado thainagi thodok singdo ningsingjarai
ꯇꯞꯅ ꯁꯣꯜꯂꯛꯏ ꯐꯝꯅ ꯐꯝꯅ ꯁꯤꯂꯥꯡꯕꯅ ꯇꯥꯏꯕꯪ ꯅꯪ ꯅꯉꯣꯟꯗ ꯌꯦꯜꯂꯛꯄꯁꯤ ꯑꯣꯈꯥꯛꯇꯤ ꯌꯦꯜꯂꯛꯄꯖꯥꯅꯤꯀꯣ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯃꯁꯥꯗꯨ ꯀꯥꯎꯆꯇꯨꯗ ꯗꯥꯏꯔꯦꯛ ꯉꯥꯊꯗꯨꯅ ꯁꯣꯟꯊꯥꯡꯅꯅ ꯁꯣꯜꯂꯤ ꯃꯊꯣꯏ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯒꯗꯧꯔꯦ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯦꯅꯥ ꯇꯥꯕꯗꯤ ꯉꯝꯖꯗꯦ ꯅꯪꯒꯤ ꯈꯟꯕꯗ ꯑꯁꯨꯛ ꯄꯥꯈꯠ ꯆꯥꯎꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯅꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗ꯭ꯔꯤꯕ ꯎꯕꯤꯗ꯭ꯔꯤꯕꯗꯨ ꯀꯩꯒꯤꯅꯣ ꯅꯠꯇꯦ ꯀꯩꯅꯣꯅ ꯍꯥꯏꯁꯤꯕꯣ ꯃꯊꯣꯏꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯤ ꯑꯩ ꯈꯪꯉꯤ ꯃꯊꯣꯏꯒꯤ ꯊꯃꯣꯏ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯌꯥꯝ ꯃꯨꯟꯅ ꯈꯪꯉꯤ ꯐꯣꯟꯗ ꯁꯆꯤꯟ ꯄ꯭ꯔꯤꯇꯤꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯑꯅꯤꯁꯤ ꯀꯨꯏꯔꯦ ꯅꯨꯡꯁꯤꯅꯔꯛꯄ ꯀ꯭ꯂꯥꯁ 12 ꯀꯥꯔꯛꯄꯗꯒꯤ ꯅꯨꯡꯁꯤꯅꯔꯛꯄꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯁꯤꯅꯔꯤ ꯀꯥꯏꯅꯗꯧꯁꯨ ꯃꯥꯟꯗ꯭ꯔꯤ ꯅꯣꯏ ꯅꯃꯥꯟꯅꯕꯤ ꯑꯅꯤꯗꯨꯗꯤ ꯀꯝꯗꯧꯔꯦ ꯃꯋꯥ ꯃꯄꯥꯎꯒ ꯇꯥꯈꯤꯗ꯭ꯔꯦꯅꯦ ꯑꯩꯗꯤ ꯃꯣꯏꯁꯨ ꯑꯗꯨꯝ ꯂꯩꯔꯝꯅꯤ ꯀꯩꯅꯣ ꯑꯩꯁꯨ ꯋꯥꯔꯤ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯗ꯭ꯔꯦꯗ ꯃꯌꯨꯝ ꯄꯥꯟꯈꯤꯔꯣꯏꯗꯣꯏꯖꯥꯠꯂꯣ ꯀꯥꯏꯗꯩꯅꯣ ꯀꯣꯏꯔꯤꯕ ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯗꯣ ꯅꯪ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯃꯇꯝꯁꯦ ꯌꯥꯝ ꯐꯠꯇꯦ ꯅꯪꯒꯤꯗꯃꯛ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯄ꯭ꯔꯤꯇꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏꯗ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯒꯤ ꯇꯥꯏꯞꯇ ꯑꯩꯁꯨ ꯂꯣꯏ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯉꯔꯥꯡ ꯅꯍꯥꯟꯇꯅꯤ ꯂꯦꯝꯕꯤ ꯂꯩꯈꯤꯗꯕꯗꯣ ꯃꯥꯒꯤ ꯊꯧꯗꯣꯛꯇꯣ ꯀꯔꯝꯅ ꯊꯣꯛꯂꯤꯅꯣ ꯃꯅꯨꯡꯗ ꯀꯔꯤ ꯋꯥꯔꯤ ꯂꯩꯕꯅꯣꯁꯨ ꯑꯝꯇ ꯈꯪꯗꯦ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯃꯥꯒꯤ ꯃꯤꯁꯤꯗꯣ ꯏꯆꯤꯡꯗ ꯆꯤꯡꯅꯤ ꯁꯨꯁꯥꯏꯗꯤ ꯅꯠꯇꯦ ꯁꯨꯁꯥꯏꯠ ꯑꯣꯏꯔꯣꯏ ꯑꯩꯈꯣꯏꯁꯨ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯃꯥꯒꯤ ꯑꯁꯦꯡꯕ ꯂꯪꯂꯥ ꯂꯪꯖꯪ ꯈꯪꯅꯕ ꯍꯥꯗꯅ ꯄ꯭ꯔꯤꯇꯤꯁꯨ ꯂꯦꯝꯕꯤ ꯄꯜꯂꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯂꯦꯝꯕꯤꯒꯤ ꯄꯥꯎꯁꯦ ꯌꯥꯝꯅꯁꯨ ꯊꯥꯖꯗꯦ ꯑꯗꯣ ꯃꯤꯅ ꯍꯥꯏꯅꯕꯗꯗꯤ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯍꯥꯠꯄꯅꯤꯅ ꯍꯥꯏꯅꯩ ꯑꯩꯗꯤ ꯊꯥꯖꯗꯦꯗ ꯄꯤꯇꯔꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯒꯅꯤꯗꯤ ꯃꯤꯒꯤ ꯆꯦꯟꯊꯣꯛꯇ ꯊꯥꯖꯔꯨꯅꯨ ꯄ꯭ꯔꯤꯇꯤ ꯑꯗꯨ ꯑꯆꯨꯝꯕ ꯅꯠꯇꯦ ꯍꯣꯏ ꯄꯤꯇꯔꯕꯨꯁꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯕꯨ ꯄꯤꯇꯔꯅꯗꯤ ꯑꯣꯏꯔꯣꯏ ꯄꯤꯇꯔꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯑꯩꯅ ꯈꯪꯉꯤ ꯑꯗꯨꯗꯤ ꯀꯅꯥꯅ ꯑꯣꯏꯔꯖꯥꯠꯅꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔꯒ ꯊꯣꯛꯑꯖꯥꯠꯂꯥ ꯄ꯭ꯔꯤꯇꯤꯒꯤ ꯋꯥꯗꯨꯗ ꯁꯆꯤꯟꯅ ꯇꯞꯅ ꯄꯤꯇꯔꯗꯣ ꯌꯥꯝꯅ ꯀꯞꯄꯦ ꯃꯥꯏ ꯃꯑꯣꯡꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯃꯥꯁꯨ ꯂꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯖꯕ ꯀꯧꯕꯅꯤꯗ ꯊꯋꯥꯏꯗꯨ ꯆꯥꯛꯂꯝꯒꯗꯧꯔꯤꯕꯅꯤ ꯍꯣꯏ ꯃꯣꯏꯕꯥꯅꯤꯁꯨ ꯅꯨꯡꯁꯤꯅꯔꯖꯔꯛꯄꯗ ꯅꯣꯡꯃꯗ ꯈꯠꯅꯩ ꯁꯥꯎꯅꯩ ꯍꯥꯏꯕ ꯄꯥꯎꯁꯨ ꯇꯥꯈꯤꯗꯦ ꯌꯥꯔꯦꯁꯦ ꯁꯤ ꯋꯥꯔꯤꯁꯤ ꯇꯣꯛꯑꯁꯦ ꯅꯪꯁꯨ ꯃꯄꯥꯟ ꯃꯄꯥꯜ ꯊꯣꯛꯄꯗ ꯆꯦꯛꯁꯤꯜꯂꯨ ꯑꯩꯒꯤꯗꯤ ꯅꯪ ꯈꯪꯅꯤ ꯇꯥꯏꯕꯪ ꯃꯥꯒꯤ ꯑꯦꯄꯥꯔꯠꯃꯦꯟꯇ ꯂꯩꯔꯤ ꯂꯦꯞꯇꯣꯞꯇꯨ ꯃꯥꯡꯗ ꯊꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯟꯇꯔꯅꯦꯠꯇ ꯆꯪꯗꯨꯅ ꯊꯤꯔꯤ ꯍꯦꯔꯤ ꯏꯔꯦꯡꯕꯝ ꯅꯨꯄꯥꯗꯨꯒꯤ ꯃꯔꯝꯗꯅꯤ ꯃꯥꯅ ꯈꯪꯅꯤꯡꯕ ꯑꯃ ꯐꯥꯎꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯑꯍꯦꯟꯕ ꯃꯔꯝ ꯐꯪꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯃꯐꯝꯗꯨꯗ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯈꯪꯕ ꯉꯝꯂꯦ ꯍꯧꯖꯤꯛ ꯕꯦꯡꯀꯣꯛꯇ ꯂꯩꯔꯤ HYD ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯗꯨꯒꯤ CEO ꯑꯣꯏꯅ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯇꯥꯏꯕꯪꯅꯗꯤ ꯈꯪꯂꯕꯅꯤ ꯑꯗꯨꯕꯨ ꯊꯕꯛ ꯏꯔꯩ ꯂꯩꯇꯕꯒꯨꯝ ꯃꯤꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯐꯥꯛꯇꯨꯅ ꯌꯦꯡꯂꯤꯕꯅꯤ ꯇꯥꯏꯕꯪꯅ ꯍꯦꯔꯤꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯁꯛ ꯈꯪꯉꯤ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯁꯦꯀꯦꯟꯗꯔꯤꯗ ꯁ꯭ꯀꯨल ꯄꯨꯟꯗꯨꯅ ꯇꯂꯥꯡꯄꯅꯤ ꯍꯦꯔꯤꯁꯨ ꯒꯦꯡ ꯑꯃꯒꯨꯝ ꯃꯨꯈꯥꯏꯗꯨꯅ ꯃꯥꯇꯅꯤ ꯈꯟꯖꯕ ꯃꯤꯑꯣꯏꯅꯤ ꯒꯦꯡꯁꯇꯔ ꯃꯀꯣꯛꯅꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯉꯛ ꯍꯥꯏꯒꯠꯄ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯅꯤ ꯄꯨꯝꯅꯃꯛꯄꯨ ꯃꯥꯅ ꯃꯤ ꯑꯣꯏꯅꯒ ꯎꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯇꯥꯏꯕꯪ ꯂꯦꯞꯇꯣꯞꯇꯨ ꯇꯞꯅ ꯈꯨꯝꯖꯤꯟꯈꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕꯁꯤꯡꯗꯨ ꯆꯨꯝꯕꯥꯜ ꯊꯣꯡꯗ ꯋꯥ ꯑꯃ ꯍꯥꯏꯗꯣꯔꯛꯇꯦ ꯇꯦꯕꯜ ꯃꯆꯤꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯀꯣꯜ ꯂꯥꯛꯄꯒꯤ ꯚꯥꯏꯕ꯭ꯔꯦꯠ ꯅꯤꯛꯂꯛꯄꯗ ꯇꯥꯏꯕꯪꯁꯨ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯔꯤꯁꯤꯞ ꯇꯧꯏ ꯑꯁꯣꯝꯗꯒꯤ ꯇꯥꯏꯕꯪꯒꯤ ꯃꯃꯥ ꯂꯥꯡꯂꯦꯟꯅ ꯊꯣꯏꯕ ꯊꯕꯛ ꯆꯤꯟꯕ꯭ꯔꯅꯦ ꯅꯪꯕꯣ ꯆꯤꯟꯗꯦ ꯀꯩ ꯂꯩꯔꯒꯦ ꯇꯥꯔꯤꯛ ꯑꯃ ꯅꯪꯅꯕ ꯃꯅꯤꯄꯨꯔꯗ ꯑꯝꯇꯗꯤ ꯊꯣꯔꯛꯎꯗꯅ ꯅꯪꯕꯣ ꯏꯃꯥꯁꯦ ꯅꯪ ꯌꯥꯝ ꯎꯅꯤꯡꯉꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯅꯪꯅ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯔꯛꯇꯕ ꯃꯈꯩ ꯇꯨꯃꯤꯟ ꯁꯨꯝ ꯑꯗꯨꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯛꯂꯤꯕꯗꯣ ꯀꯩ ꯂꯩꯔꯒꯦ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯗꯣ ꯁꯥꯕ ꯂꯣꯏꯁꯤꯜꯂꯦ ꯑꯗꯨ ꯁꯪꯒꯥꯒꯗꯧꯔꯤꯕꯅꯤꯅꯦ ꯅꯪꯕꯣ ꯅꯄꯥꯕꯨꯡꯅꯁꯨ ꯅꯪꯕꯨ ꯌꯥꯝ ꯌꯥꯎꯍꯟꯅꯤꯡꯉꯦꯅꯦ ꯍꯥꯏ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯅꯪꯗꯤ ꯑꯩꯈꯣꯏꯕꯨ ꯂꯣꯏ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯤ ꯅꯣꯡꯇꯅꯦ ꯐꯣꯟ ꯇꯧꯔꯛꯀꯅꯤꯁꯨ ꯈꯪꯗꯦ ꯅꯠꯇꯦ ꯅꯪꯕꯨ ꯏꯃꯥꯈꯣꯏꯒꯁꯦ ꯑꯝꯇ ꯎꯅꯤꯡꯗ꯭ꯔꯕ ꯍꯥꯏꯕꯅꯤꯗ
ꯀꯔꯤꯒꯤ ꯎꯅꯤꯡꯗꯅꯤ ꯏꯃꯥ ꯊꯕꯛꯅ ꯌꯥꯗꯗꯅ ꯇꯩꯅꯤ ꯍꯥꯏ ꯄꯩꯁꯥꯅ ꯅꯨꯡꯉꯥꯏꯕ ꯂꯩꯕ ꯌꯥꯗꯕꯅꯤꯀꯣ ꯊꯣꯏꯕ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯗꯨꯝꯅ ꯑꯗꯨꯝ ꯂꯩꯁꯤꯟꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯊꯣꯔꯛꯇꯕ ꯌꯥꯗꯕꯅꯤꯀꯣ ꯇꯥꯏꯕꯪꯁꯨ ꯈꯨꯝꯅꯤꯡꯕꯣꯏ ꯈꯨꯝꯅꯤꯡꯗꯕꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯀꯤꯆꯟꯗꯅꯤ ꯂꯩꯆꯜ ꯍꯣꯏ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ ꯄꯣꯏꯔꯩꯅ ꯃꯆꯥꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯊꯣꯏ ꯅꯪ ꯂꯥꯡꯐꯥꯡ ꯈꯪꯒꯅꯨꯀꯣ ꯅꯪꯅ ꯅꯊꯟꯅ ꯊꯕꯛ ꯆꯠꯂꯤꯅꯤ ꯀꯥꯏꯅ ꯇꯧꯔꯤꯗꯣ ꯗꯥꯆꯧꯗꯤ ꯄꯥꯈꯠꯂꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯗꯥꯆꯧ ꯃꯄꯥ ꯏꯃꯨꯡ ꯅꯤꯡꯊꯦꯝꯅ ꯅꯕꯨꯡꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯦ ꯊꯣꯏꯕꯤ ꯅꯪꯅ ꯅꯊꯟꯗ ꯆꯠꯄꯗꯣ ꯏꯄꯥꯅꯁꯨ ꯄꯥꯝꯗꯦ ꯅꯪ ꯀꯀꯥ ꯁꯨꯔꯦꯟꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯧ ꯌꯥꯅꯤꯗ ꯄꯥꯕꯨꯡ ꯑꯩ ꯑꯗꯨꯝ ꯏꯊꯟ ꯆꯠꯆꯒꯦ ꯑꯩ ꯗ꯭ꯔꯥꯏꯚꯔꯅꯒ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯕꯗꯣ ꯄꯥꯝꯗꯗꯧꯅꯤ ꯄꯣꯏꯔꯩꯒꯤ ꯅꯨꯄꯤ ꯆꯪꯈꯣꯟꯕꯤꯅ ꯍꯥꯏꯔꯛꯂꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯆꯪ ꯆꯪꯂꯗꯨꯅ ꯑꯩꯈꯣꯏ ꯃꯊꯣꯏꯅ ꯇꯜꯂꯦ ꯍꯥꯏꯔꯕꯅꯤꯅ ꯀꯔꯤꯗꯨ ꯎꯄꯥꯏ ꯂꯩꯒꯦ ꯃꯊꯟ ꯑꯗꯨꯝ ꯆꯠꯆꯔꯁꯅꯤ ꯑꯗꯣ ꯃꯊꯣꯏ ꯅꯪꯅ ꯈꯖꯤꯛ ꯆꯤꯡꯅꯕ ꯂꯩꯔꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯃꯛ ꯄꯥꯎ ꯄꯤꯔꯛꯎꯀꯣ ꯂꯩꯆꯜꯁꯨ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇ ꯅꯣꯝꯃꯤ ꯃꯃꯥ ꯁꯨꯅꯤꯅ ꯃꯈꯥ ꯁꯝꯊꯔꯛꯂꯤ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕꯕꯨꯅꯦ ꯃꯇꯝꯁꯦ ꯐꯠꯇꯦ ꯑꯗꯨꯅ ꯄꯥꯈꯠꯂꯤꯕꯅꯤ ꯃꯊꯣꯏ ꯑꯩꯈꯣꯏꯒꯤꯁꯦ ꯅꯪꯕꯨ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟ ꯊꯝꯒꯦ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯂꯩꯆꯜꯅ ꯃꯈꯥ ꯇꯥꯅ ꯈꯨꯝꯒꯦ ꯇꯧꯕꯒ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯕꯒꯨꯝ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤ ꯀꯤꯆꯟꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧꯗꯨꯗ ꯁꯨꯅꯤꯅ ꯁꯣꯜꯍꯧꯔꯤ ꯌꯦꯡꯉꯨꯅ ꯍꯩ ꯑꯁꯤꯕꯣ ꯃꯥꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯆꯪꯈꯣꯟꯕꯤꯅ ꯏꯃꯥ ꯃꯥꯏ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯖꯔꯁꯅꯤꯗ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛꯇꯣ ꯑꯩꯈꯣꯏ ꯃꯊꯣꯏꯗ ꯇꯁꯦꯡꯅ ꯇꯥꯒꯗꯕꯁꯨ ꯅꯠꯇꯦ ꯄꯣꯏꯔꯩꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯜꯂꯤꯉꯩꯁꯤꯗ ꯆꯦꯛꯁꯤꯟꯍꯧꯕꯅ ꯐꯕꯅꯤꯅꯦ ꯆꯪꯈꯣꯟꯕꯤꯅ ꯑꯁꯨꯛ ꯀꯨꯏꯕꯁꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯊꯣꯛꯇ꯭ꯔꯒ ꯈꯨꯗꯛꯇ ꯍꯦꯛꯇ ꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦꯗ ꯃꯣꯏꯗꯥꯖꯧ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯊꯣꯏꯗ ꯍꯦꯛꯇ ꯊꯧꯗꯣꯛꯇꯣ ꯊꯣꯛꯅꯤꯁꯨ ꯂꯩꯇꯦ ꯌꯥꯔꯦ ꯋꯥꯐꯝꯁꯤꯗꯅꯦ ꯑꯋꯣꯏꯗꯥꯅ ꯈꯟꯅꯗꯨꯅ ꯁꯪꯊꯔꯒ ꯂꯩꯔꯒꯨꯝꯁꯤ ꯑꯣꯏꯔꯦ ꯆꯥꯛꯇꯣ ꯆꯥꯁꯤꯜꯂꯨ ꯍꯌꯦꯡꯗꯤ ꯏꯄꯥꯒ ꯊꯕꯛ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯣꯏ ꯄꯥꯕꯨꯡ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 3 ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗꯅꯤ ꯌꯥꯝꯅ ꯁꯥꯔꯝꯕ ꯅꯨꯡꯁꯥꯁꯨ ꯈꯖꯤꯛ ꯅꯦꯝꯊꯔꯛꯂꯤ ꯅꯦꯁꯂꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯒꯥꯔꯤ ꯊꯥꯎ ꯂꯣꯏꯊꯣꯛꯈ꯭ꯔꯕ ꯈꯪꯗꯦ ꯒꯥꯔꯤꯗꯨ ꯃꯁꯥꯅ ꯂꯦꯞꯂꯛꯂꯤ ꯂꯝꯕꯤ ꯃꯌꯥꯏ ꯆꯕꯨꯛꯇꯨꯗ ꯁꯨꯛꯇꯣꯛꯇꯨꯅ ꯒꯥꯔꯤꯗꯩ ꯀꯨꯝꯊꯔꯛꯏ ꯂꯝꯕꯤꯗꯨꯗ ꯆꯠꯄ ꯑꯆꯠ ꯑꯋꯣꯡꯗꯨ ꯌꯦꯡꯂꯤ ꯀꯅꯥꯁꯨ ꯂꯥꯛꯇꯦ ꯀꯅꯥꯁꯨ ꯎꯗꯦ ꯐꯣꯟ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯒꯤ ꯅꯝꯕꯔꯗꯨꯗ ꯗꯥꯏꯜ ꯇꯧꯁꯤꯜꯂꯤ ꯐꯣꯟꯗꯨ ꯃꯅꯥꯗ ꯅꯞꯂꯒ ꯍꯜꯂꯣ ꯕꯕꯥ ꯑꯩ ꯒꯥꯔꯤꯗꯣ ꯌꯥꯔꯛꯇ꯭ꯔꯦ ꯂꯝꯕꯤꯗ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯤ ꯈꯔ ꯊꯥꯔꯛꯑꯣ ꯑꯩ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯕ ꯀꯤꯀꯣ ꯊꯥꯎ ꯂꯣꯏꯈ꯭ꯔꯤꯔꯥꯁꯨ ꯈꯪꯗꯦ ꯁꯦꯝꯅꯕ ꯃꯤ ꯈꯔ ꯌꯥꯝ ꯊꯨꯅ ꯑꯊꯨꯕꯗ ꯑꯝꯇ ꯊꯥꯕꯤꯔꯛꯑꯣ ꯀꯔꯥꯏꯋꯥꯏ ꯃꯄꯥꯗꯅꯣ ꯅꯪꯅ ꯂꯩꯔꯤꯗꯨꯕꯣ ꯂꯣꯀꯦꯁꯟ ꯊꯥꯔꯛꯀꯦ ꯊꯨꯅ ꯃꯤ ꯑꯃꯗ ꯊꯥꯕꯤꯔꯛꯑꯣ ꯍꯣ ꯊꯥꯈ꯭ꯔꯕꯅꯤ ꯀꯣꯜ ꯊꯝꯈ꯭ꯔꯕ ꯇꯨꯡ ꯂꯦꯁꯂꯤ ꯏꯁꯥꯎ ꯁꯥꯎꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨꯗ ꯌꯦꯡꯂꯒ ꯃꯈꯣꯡꯗꯨꯅ ꯀꯧꯁꯟꯗꯨꯅ ꯄꯣꯔꯣꯛ ꯁꯣꯜꯂꯤ ꯁꯤꯒꯤ ꯃꯤꯅꯥꯏꯒꯤ ꯒꯥꯔꯤꯁꯦ ꯃꯇꯥꯡ ꯃꯇꯝ ꯌꯥꯝ ꯆꯥꯔꯣꯏꯗꯧꯅꯤ ꯔꯤꯖꯦꯛ ꯂꯩꯕ ꯄꯣꯠꯇꯤꯅꯦ ꯑꯩ ꯄꯥꯝꯗꯦꯕ ꯍꯌꯦꯡ ꯃꯣꯏ ꯌꯣꯟꯊꯣꯛꯈꯤꯒꯗꯣꯏꯅꯦ ꯑꯩꯅ ꯀꯣꯛ ꯈꯤꯇꯪ ꯋꯥꯡꯕ ꯅꯨꯄꯤꯅꯤ ꯑꯗꯨꯕꯨ ꯃꯁꯥꯒꯤꯅꯤ ꯃꯊꯟꯇ ꯁꯨꯝ ꯂꯩꯔꯛꯄꯗ ꯃꯤꯅꯤꯠ 15ꯃꯨꯛꯇꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯊꯟꯇ ꯂꯩꯕ ꯑꯣꯏꯕꯅ ꯁꯨꯝ ꯑꯀꯤꯕ ꯑꯃꯁꯨ ꯐꯥꯎꯔꯛꯂꯕꯅꯤ ꯂꯝꯕꯤꯗꯨ ꯏꯆꯤꯛ ꯆꯤꯛꯄꯗꯨꯗ ꯑꯗꯨꯕꯨ ꯂꯥꯞꯇꯛꯅ ꯒꯥꯔꯤ ꯑꯃ ꯂꯥꯛꯄꯗꯨ ꯎꯕꯗ ꯀꯤꯔꯝꯕꯗꯨ ꯈꯖꯤꯛ ꯐꯔꯕꯒꯨꯝ ꯇꯧ ꯒꯥꯔꯤꯗꯨꯁꯨ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯈꯥꯝꯂꯛꯏ ꯕꯦꯛꯁꯤꯠ ꯂꯣꯝꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯅꯨꯄꯥꯗꯨ ꯎꯕꯗ ꯅꯦꯁꯂꯤꯗꯤ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯛꯂꯤ ꯀꯦꯜꯚꯤꯟ ꯅꯥꯅ ꯀꯣꯠꯁꯨ ꯇꯥꯏꯒ ꯇꯧꯗꯨꯅ ꯏꯂꯦꯝ ꯂꯦꯝꯅ ꯃꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯅꯪꯒ ꯆꯠꯇꯣꯏꯕ ꯑꯩꯁꯦ ꯒꯥꯔꯤꯗꯩ ꯅꯨꯄꯥ ꯑꯅꯤꯃꯁꯨ ꯀꯨꯝꯊꯔꯛꯏ ꯂꯦꯁꯂꯤꯗ ꯍꯥꯏꯔꯛꯂꯤ ꯅꯨꯄꯥ ꯑꯃꯅ ꯂꯦꯁꯂꯦ ꯅꯣꯏ ꯕꯕꯥꯅ ꯑꯩꯈꯣꯏꯁꯤ ꯊꯥꯔꯛꯄꯅꯤ ꯁꯔ ꯀꯦꯜꯚꯤꯟꯒ ꯆꯠꯃꯤꯟꯅꯈ꯭ꯔꯣ ꯅꯪꯒꯤ ꯒꯥꯔꯤꯁꯦ ꯑꯩꯈꯣꯏ ꯌꯦꯡꯍꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯂꯦꯁꯂꯤꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤꯔꯣꯝꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯀꯦꯜꯚꯤꯟꯅ ꯃꯣꯡ ꯏꯍꯥ ꯍꯥꯗꯃꯛꯁꯨ ꯒꯥꯔꯤꯗ ꯀꯥꯈꯠꯂꯣ ꯆꯠꯂꯁꯤ ꯑꯩ ꯉꯝꯃꯔꯣꯏ ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯑꯩ ꯁꯨꯛꯉꯝ ꯉꯝꯃꯔꯣꯏ ꯍꯥꯏꯁꯤꯅꯤ
Magi mataududa Kelvinna Gammoy harabanida ibom jaga chatminaru. Maraiga letli tawi maraiga sutauri makut kadu cross senaduna. Mahaga sutali ay ngamoy. Kelvin su sounding laklabra khangde ithau thausadan hairakli. Adu waragana nathandahanro se gari show. Kelvin na pirakliba gari show to the yengi laudi laushindana. Kelvin da yeng batamak yeng duna mamaidu shat laitok duna majuna sonki wahai khara. Nang mok phattaba nupa se duniya se da lairamoy. Adu kyang warawi. Ngakpiba su supang ngamnaran. Leslie na di serious tani haijari bado nupa amadi karishuna jom da hairakli. Ay si thinga bani ko kay khalino naron jomo. Kelvin gi wadu da Nestle do ngakna Kelvin da mamaidu laishilak duna hairakli. Montok masuwa khangmande da nangse. Nang mano paro mingi ingirang khangda basiba. Nang da dumlag jahoba tabani ne. Adu hairam duna gari da kakhatkre. Back seat da phamde mamang da pham. Kelvin su tamna kakhalak duna gari thauba hau. Wangang da banupa magi matauda prok jakli bani thamoidu. Adubu makha tarakte mamai laithok duna phamni. Kelvin na tamna wa haudorai. Nathada chatpa se kudong tiningai. Nangina ning dauman basu phatbanate. Kelvin na haridu tarashu tasanada phone du met lagale. Karimata khumlaktabadu da Kelvin mamai khajik lai thorak duna yenglei. Haginade ay nangangisi. Angang machadong na dumtawraga lairidu kaygino. Handak su chak manay thawasada phone du da yengduna nok lagale. Gari brake du khangfa fai. Tawragliba maong du da sauning na Kelvin da yenglakpada Kelvin na yamping na Leslie gi makutay phone du tab lauduna lagdana thongnong du day lang thokhi. Adum tawrakani haidi shukta thazarudaban. Nestle di blood de I haigali. Anduna sound na hairakli Kelvin da onsenduna. Kaino nang tay dubo ha ngawar baba. Aigi phone da phagi phanai ni na khanbra. Tathagi phone ati khangaba chalo phone yam thunu khulo. Khulo hai banai. Sangtok tu na ngangli da Kelvin yeng patamag yeng machi lengde. Nestle Kelvin gi matau tu da hingkaba helaban. Aduna muksu sound na hairakli. Yam hauri yana. Ushitri ne banangdo. Adu budi nang shumatam lakini dana. Kelvin na thausanaba matau du da kanaroi khanduna ngang dana gari du dagi kumthanaba laknare. Adubu Kelvin na khudang du tap phaduna gari du dagi kumthahande. Oina dum gari start tawduna thawduna lagli. Kelvin gi matau du Nestle mamit law thokpa makhai machinu kabok puklakli. Kaino Kelvin gari samda khamo hai bani. Ai phone nang nalang thok maga kaino ba gari khamo hai bani. Sono chubro nang ba. Jang ngai bo oina salang ba magi rum tele. Lechala text thajilli. Thangna duna aduba nupi magi reply dilakte. Lechal na mabu thawai ge yauna thawai bidraba natraga matag matamna yadadana tawribra haibagi wakhalsi salangbagi makukduda tatana khallibani. Nungsiba sumanba nungsidaba sumanba nupi magi matawdu karino. Jahi kaya nupi maga loina duna laklabasu haujuk phauba nupi magi pukjol wakhaldi ichamna chamamnari. Manung hotna khangba adumak ngamdri. Lechal ge wakhalsi khanbada thabak ama oijarabani. Maramdi lechal bumana mahaki thawai dagi shuhena nungsibageni. Lechal gi maramda khalakba khuding taibang haiba nupanu masu adumak jena duna talairabani. Masina oiri mana mukke hena matha sabadu. 2028 ki August ki tang 18 yumsakai shinamitni. Class dawrini na dawrido boring churabani. Silangbagi mafamda break ngaibudadi awaba ma oikri. Taibanga silangbagadi section pull. Makoy na section A da damani. Aduga lechal na tongana section D da damani. Yanada banupa anidu class punba oibana makoy ki ventures masel singduga tongan ba wari tawduna wati shuna duna misida nay. Sajin di Hangkok mali, Calvin di Bridjan mali, Milton di Alu akit pamali, Peter di Tumyagpi akang pamali hain ba na jingba wari kaya singasi puthong na duna kiki no mine. Yang na duna classroom do pura kumhay amani.
ꯂꯥꯡꯕꯗ ꯑꯃꯨꯛ ꯇꯣꯏꯕ ꯔꯦꯀꯣꯔꯗ ꯆꯦꯜꯂꯤ ꯀ꯭ꯂꯥꯁ 11 ꯁꯦꯛꯁꯟ A ꯕ꯭ꯔꯦꯛꯀꯤ ꯃꯇꯝꯗ ꯁꯤꯂꯥꯡꯕ ꯄꯟꯊꯔꯝꯗ ꯄꯥꯏꯈꯩ ꯆꯦꯟꯊꯣꯛꯈꯤ ꯀꯦꯜꯚꯤꯟ ꯃꯤꯜꯇꯟ ꯅꯤꯇꯤꯁꯁꯨ ꯁꯤꯂꯥꯡꯕꯒꯤ ꯃꯇꯨꯡꯗ ꯂꯥꯏꯔꯦꯟ ꯃꯇꯨꯡ ꯉꯥ ꯏꯟꯅꯕꯒꯨꯝ ꯃꯔꯤ ꯃꯔꯤ ꯏꯟꯅꯈꯤ ꯇꯥꯏꯕꯪ ꯍꯣꯏꯅꯁꯨ ꯎꯍꯧꯔꯤꯕꯅꯤ ꯑꯗꯨꯅ ꯁꯆꯤꯟꯅ ꯇꯥꯏꯕꯪꯗ ꯌꯦꯡꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯀꯩꯅꯣꯝ ꯂꯩꯕ ꯃꯥꯜꯂꯦ ꯃꯣꯏꯁꯤ ꯇꯥꯏꯕꯪꯁꯨ ꯍꯥꯏꯗꯨꯅ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯝ ꯁꯆꯤꯟꯅ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤ ꯂꯥꯎ ꯂꯟ ꯈꯣꯝꯕꯅ ꯂꯩꯆꯜꯒꯤ ꯃꯅꯥꯛꯇ ꯃꯥꯜꯂꯤ ꯄꯤꯇꯔꯅ ꯑꯃꯨꯛꯁꯨ ꯑꯣꯏꯗꯣꯏꯅꯦ ꯃꯣꯏꯒꯤꯁꯦ ꯇꯥꯏꯕꯪ ꯈꯨꯝꯗꯦ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯊꯣꯛꯈ꯭ꯔꯦ ꯁꯤꯂꯥꯡꯕ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯂꯩꯆꯜ ꯍꯣꯏꯒꯤ ꯁꯦꯛꯁꯟ ꯃꯌꯥꯗꯨꯗ ꯆꯥꯔꯒ ꯂꯩ ꯂꯩꯆꯜ ꯏꯔꯤꯛ ꯑꯃꯗꯤ ꯂꯦꯝꯕꯤꯁꯨ ꯃꯄꯥꯜꯗ ꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯁꯤꯂꯥꯡꯕꯅ ꯊꯣꯡꯖꯜ ꯃꯌꯥꯗꯨꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯩꯆꯜ ꯇꯤꯡꯉꯛ ꯁꯤꯂꯥꯡꯕꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯊꯩꯔꯒ ꯆꯠꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯁꯤꯂꯥꯡꯕ ꯃꯈꯨꯠꯇꯨ ꯐꯟꯗꯣꯛꯂꯒ ꯉꯥꯏꯈꯣ ꯍꯥꯏꯅ ꯈꯥꯝꯃꯤ ꯂꯩꯆꯜꯅ ꯀꯩ ꯂꯩꯒꯦ ꯁꯤꯂꯥꯡꯕ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤ ꯍꯩꯅꯗꯦꯅ ꯍꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯁꯤꯂꯥꯡꯕ ꯋꯥꯍꯩꯗꯨꯗ ꯈꯖꯤꯛꯇꯤ ꯏꯀꯥꯏꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯃꯩ ꯊꯥꯕ ꯑꯣꯏꯒꯦ ꯈꯟꯈ꯭ꯔꯕ ꯃꯥꯜꯂꯤ ꯃꯈꯥ ꯇꯥꯔꯛꯏ ꯂꯩꯆꯜ ꯅꯪ ꯂꯥꯟꯅ ꯈꯟꯒꯅꯨ ꯑꯩ ꯅꯪꯒ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯤꯡꯉꯤ ꯂꯩꯆꯜ ꯁꯤꯂꯥꯡꯕꯗ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯋꯥ ꯃꯈꯥꯗꯤ ꯇꯥꯔꯛꯇꯦ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯈꯖꯤꯛ ꯆꯠꯄ ꯍꯧꯏ ꯑꯗꯨꯒ ꯆꯞ ꯂꯦꯞꯈꯤꯗꯨꯅ ꯃꯤꯠꯌꯦꯡꯗꯨꯅ ꯁꯤꯂꯥꯡꯕꯕꯨ ꯂꯥꯛꯑꯣ ꯍꯥꯏꯒꯨꯝ ꯌꯦꯡꯂꯛꯏ ꯁꯤꯂꯥꯡꯕꯁꯨ ꯂꯩꯆꯜꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯖꯤꯛ ꯏꯀꯥꯏꯔꯞ ꯇꯧꯔꯒ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯕꯅꯤ ꯅꯪ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯂꯩꯆꯜ ꯑꯩꯅ ꯅꯪ ꯈꯟꯖꯔꯛꯏꯁꯤ ꯀꯨꯏꯔꯦ ꯅꯍꯥꯟꯃꯨꯛ ꯅꯪꯅ ꯁꯪꯒꯥꯕ ꯂꯥꯝꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯗꯩꯅꯤ ꯁꯤꯂꯥꯡꯕꯒꯤ ꯋꯥꯗꯨ ꯇꯨꯕꯠ ꯀꯛꯊꯠꯂꯒ ꯂꯩꯆꯜꯅ ꯄꯣꯏꯟꯇ ꯈꯨꯝꯂꯛꯏ ꯅꯪꯅ ꯑꯩꯒꯤ ꯈꯟꯕ ꯈꯟꯗꯕ ꯑꯩꯉꯣꯟꯗꯗꯨ ꯀꯌꯥ ꯊꯣꯏꯗꯣꯛꯇꯦ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ ꯑꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯁꯤꯂꯥꯡꯕ ꯀꯔꯤꯒꯤꯗꯨ ꯌꯥꯝ ꯉꯥꯎꯁꯤꯟꯅꯩꯅꯣ ꯅꯍꯩꯗꯣ ꯆꯨꯝꯅ ꯇꯝꯃꯨ ꯌꯥꯗ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯁꯦꯛꯁꯟ ꯄꯨꯟꯗ꯭ꯔꯁꯨ ꯀ꯭ꯂꯥꯁ ꯃꯥꯟꯅꯕ ꯃꯁꯜ ꯉꯥꯛꯇꯅꯤ ꯀꯩꯒꯤꯅꯣ ꯅꯣꯏꯅ ꯑꯁꯨꯛ ꯌꯥꯝ ꯋꯥꯈꯜ ꯌꯥꯎꯗ꯭ꯔꯤꯁꯤꯕꯣ ꯁꯤꯂꯥꯡꯕ ꯂꯩꯆꯜꯅ ꯊꯤꯅ ꯆꯩꯔꯛꯄꯗꯨꯗ ꯏꯀꯥꯏꯕꯅ ꯃꯃꯥꯏꯗꯣ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯉꯤ ꯅꯣꯡꯈꯠꯄ ꯉꯝꯗ ꯃꯈꯥꯗ ꯂꯨꯛꯊꯗꯨꯅ ꯂꯩ ꯅꯥꯀꯟꯗꯒꯤ ꯇꯥꯟ ꯀꯥꯏꯅ ꯈꯨꯕꯥꯛ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯈꯨꯖꯤꯜꯂꯛꯏ ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯇꯥꯏꯕꯪꯗꯨꯅ ꯂꯩꯆꯜꯁꯨ ꯑꯃ ꯂꯥꯛꯅꯕ ꯉꯝꯗ꯭ꯔꯤꯉꯩ ꯃꯊꯣꯡ ꯆꯥꯗꯕ ꯅꯨꯄꯥ ꯑꯃꯃꯨꯛ ꯍꯦꯟꯖꯤꯜꯂꯛꯄꯁꯤꯗ ꯃꯃꯤꯠꯇꯨ ꯁꯥꯎꯅ ꯇꯥꯏꯕꯪꯗ ꯌꯦꯡꯂꯝꯗꯨꯅ ꯒꯝ ꯒꯝ ꯆꯠꯈꯤ ꯇꯥꯏꯕꯪꯁꯨ ꯂꯩꯆꯜꯒꯤ ꯇꯨꯡꯗꯗꯤ ꯏꯟꯅꯔꯨꯗ ꯁꯂꯥꯡꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯎꯁꯤꯠꯇꯅ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯍꯥꯏꯔꯛꯂꯤ ꯑꯣꯍꯣ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯨꯛ ꯊꯤꯅ ꯆꯩꯕꯤꯔꯝꯕ ꯑꯩꯉꯣꯟꯗꯒ ꯑꯣꯏꯔꯝꯅꯗꯤ ꯁ꯭ꯀꯨꯜꯁꯤꯗꯩ ꯇꯝꯕ ꯇꯣꯛꯈꯤꯗꯧꯅꯤ ꯑꯩꯅ ꯉꯍꯥꯟ ꯍꯥꯏꯕꯤꯗ꯭ꯔꯣ ꯂꯩꯆꯜꯗ ꯅꯃꯤꯠ ꯀꯔꯟ ꯆꯟꯒꯅꯣꯗꯅ ꯍꯧꯖꯤꯛꯇꯤ ꯀꯩ ꯁꯥꯔꯦꯁꯦ ꯃꯤꯃꯥꯡ ꯊꯣꯛꯂꯦꯗꯅ ꯍꯥꯏꯔꯝꯂꯒ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯆꯠꯈꯤ ꯇꯥꯏꯕꯪꯗꯨ ꯁꯂꯥꯡꯕꯗ ꯏꯀꯥꯏꯕ ꯃꯔꯛꯇ ꯇꯥꯏꯕꯪꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯗ ꯏ ꯍꯦꯟꯅ ꯍꯥꯞꯈꯤꯗꯨꯅ ꯃꯃꯤꯠꯇꯨ ꯁꯥꯎꯅ ꯆꯠꯈ꯭ꯔꯤꯕ ꯇꯥꯏꯕꯪꯗ ꯌꯦꯡꯂꯤ ꯀꯣꯜ ꯂꯥꯛꯄꯒꯤ ꯔꯤꯡꯇꯣꯟꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯏ ꯁꯂꯥꯡꯕ ꯐꯣꯟꯗꯨ ꯌꯦꯡꯉꯤ ꯑꯅꯣꯟ ꯅꯝꯕꯔ ꯑꯣꯏꯔꯝꯕꯗꯨꯗ ꯄꯥꯏꯈꯠꯁꯤꯔꯥ ꯄꯥꯏꯈꯠꯂꯣꯏꯁꯤꯔꯥ ꯈꯟꯖꯥꯅꯅ ꯀꯣꯜꯗꯨ ꯇꯞꯅ ꯄꯥꯏꯈꯠꯂꯤ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯐꯣꯟꯗꯒꯤ ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ ꯑꯥꯔꯀꯦ ꯅꯪ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯀꯥꯎꯔꯝꯈꯤꯔꯣꯏ ꯑꯗꯨꯕꯨ ꯅꯪꯅ ꯂꯩꯆꯜꯒꯤꯗꯃꯛ ꯁꯥꯒꯠꯂꯤꯕ ꯑꯁꯥꯁꯤꯡ ꯑꯗꯨꯗꯤ ꯑꯣꯏꯔꯣꯏ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ ꯁꯤꯂꯥꯡꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯆꯤꯡꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯇꯥꯏꯕꯪ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯁꯥꯎꯅ ꯈꯨꯝ ꯅꯪꯒꯤꯗꯞꯇ ꯑꯩꯅ ꯀꯤꯕꯤꯗꯧ ꯃꯥꯟꯕ꯭ꯔꯣ ꯅꯪꯒꯨꯝꯕꯁꯤꯗꯤ ꯑꯩꯒꯤ ꯈꯣꯡꯌꯥꯒꯤ ꯑꯣꯐꯜꯒꯨꯝꯕꯅꯤ ꯑꯩꯅ ꯀꯔꯤꯒꯤ ꯅꯪꯒꯤ ꯋꯥ ꯇꯥꯒꯗꯧꯔꯤꯕꯅꯣ ꯊꯔꯗ ꯀ꯭ꯂꯥꯁ ꯅꯪꯒꯨꯝꯕ ꯃꯤꯁꯤꯗꯤ ꯑꯩꯅ ꯃꯋꯥ ꯁꯨꯡꯂꯧ ꯂꯧꯗꯦꯅꯦ ꯅꯨꯄꯥꯅ ꯃꯈꯣꯜ ꯊꯣꯛꯅ ꯅꯣꯛꯊꯣꯔꯛꯏ ꯋꯥ ꯎꯁꯤꯠꯇꯅ ꯀꯔꯦꯝꯅꯅ ꯑꯗꯨꯒ ꯃꯈꯥ ꯇꯥꯏ ꯅꯪꯅ ꯀꯩꯒꯨꯝꯕ ꯂꯩꯆꯜꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗꯕ ꯊꯣꯛꯂꯕ ꯑꯩꯅ ꯂꯩꯆꯜꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯅꯤ ꯃꯁꯤꯗ ꯅꯪ ꯀꯔꯤ ꯇꯧꯕ ꯉꯝꯒꯗꯧꯔꯤꯒꯦ ꯂꯩꯆꯜꯕꯨ ꯍꯥꯠꯄ ꯍꯥꯠꯇꯕ ꯍꯥꯏꯁꯤ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯦ ꯑꯩꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯆꯜꯕꯨ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯁꯤ ꯅꯪꯗꯤ ꯈꯪꯖꯔꯝꯃꯣꯏꯅꯦ ꯑꯄꯪ ꯑꯗꯨꯅ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯎ ꯑꯥꯔꯀꯦ ꯂꯩꯆꯜꯕꯨ ꯅꯪꯒꯤ ꯑꯣꯏꯒꯗꯧꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯃꯥꯕꯨ ꯍꯥꯠꯇꯨꯅ ꯅꯈꯣꯏꯅꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯍꯟꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯁꯤ ꯋꯥꯍꯩꯁꯤꯡꯗꯣ ꯍꯥꯏꯔꯝꯗꯨꯅ ꯁꯤꯂꯥꯡꯕꯅ ꯋꯥ ꯑꯃ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯀꯣꯜꯗꯨ ꯇꯨꯕꯠ ꯀꯛꯈꯤ ꯑꯁꯥꯎꯕꯒꯤ ꯃꯩꯔꯤꯗꯨꯅ ꯆꯛꯂꯛꯄꯅ ꯈꯟꯊꯕ ꯉꯝꯗ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯐꯣꯟꯗꯨ ꯂꯥꯛꯇꯅ ꯋꯥꯜ ꯇꯝꯅ ꯂꯪꯈꯤ ꯁꯤꯂꯥꯡꯕꯅ